Chahi Mari Khara Helagle, Punsi Maikagi YouTube channel na Safong Jarakpa. Haurakpada ikai ki wang malandona maruk mapang singi phone loraga ishana subscribe button namgibagi warile. Nungsiraba yamba magaloina logo sa seminake. Ithanta script iba research tawba aduga amuk editing wabaduna nakal lamada thamkhraga matamsi aduki matik changkibane. Editing si hana hairakiba sunate adubu YouTube channel sa mai paknaba honabada nampuda dumak kabakabak haike. Adubu nungsirabagi marup amana amuk editing sa paibiduna haujikti ibani changduna wana honajarakba miyamda karigumba kanaraba paujel khara piningkibaduna ngasidi taplabasu tapna channel asida eikhoi bu nungsijaba taujariba honajariba kharasigi mamal khangbiduna mioi lakh ama henbana channel asida subscribe tawbirakra channel asida subscribe tawbirigliba amadi support tawbirigliba amamam khudingmak amatta chithadana punsi maikaina thagatchaba amadi tawbimal khangbu uchare mayamna thamliba thajaba matam khudingmakta punsi maikaina manghanjaroi channel asina subscriber lakh ama surakpaga loinana ngasidi amuk mayamgi pukning thogotkadaba thauna oigadaba henna honaningba phaugadaba wahi khara puduna lakjare anmokda punchi maikena mayambu taram nokjare haujichi khwaidagi laibak thiba matam haibadune akoi khudingmak pulap waminare hanagum karbar ningthina tawba yadre customer wale hana tha amada lupa lising yankai talamadu haujik kun phana laktre Lising yang kai laglingi matamda konaraga plan mayam ama tawduna chading tawrambadu haujikti kunsina sinba konadre maru mapangi loangi EMI angangsing school fee daily expenditure panbada laibani thengnaraba kan khakta khangani masigi maraksida mikup khuding langi pau nongmai kapnaba irang sa sungnem nemthara ruidra haibagi chingnaba Manipur haidana chatningma mafamda chatuna karbar tawrambadu middleman ama darkar ohenduna henna seleb chading tawkibana madu sendong yauna yonaba honarakpada potchegi mamal sa angakpa phangna tangkat khare asiguma singsigi maraksida Manipur macha ama oina ipa ipu singna ngakpi senbiduna thambiramba ipa ipugi lamdam asida ining tamna chatpa phanglaktaba Manipurgi chahi lising gayagi history da amukta thokidriba mawongda tampaki district manga sidagi hena lanba yaraktaba politician singi luzadaba mawong matau nupa thoktaba tonna hingba mapu yanaba chatlingai mating leina eikhoi madu yaroi haina thauna leina haiba yetpa ngamlaktaba eikhoi masili marakta bhap tanadaba amaga napal se adugi matik wangnaba punsinba wakhalon manana chapminabagi mami tadaba khaibung tanarakpa isana iromdom iru yang tekpa makai su nomduna wana honajaduna tanchinjarakpa landhumna sajakiba isagi yumduda chahi ama makai changba phanglakdaba asiguma kayasina maram oiraga pukning wakhalda khoirang khoisaunaba saunninglakpa haifam khangdana waba pukning wakhal sontharakpa kayasigi maraksida amuk maraiba nungsiba saba toksinaba nongmai paibasingi senkhai tongkhai kayada wahalibano sel tanbagi wakhalonda lupcharuba entrepreneur ama oiningluba business ta khumang chaosinna honaduna karigumba manglan ama mangjaramba kaya Manipur thadoktuna chaninglakpagi mikup yorakpa atoppa mafamda oina senda lambi ama thininglakpa masi punumaksa araiba wakhalon amata nate anxiety amasung depression haibadune masi nadaba kanasu leiramloi khali handaki matangse masa afaba wakhal nate eikhoi wakhalonda asumna khalakliba sa hongdongnaba honaba mathau tarage khudingmak sa waithoktaba haiba ma leite haiba wakhalon sida achetpa thajabaduna thamoida chena thamlaga wafam khara sa taminase mai pakpa success haiba sa comfort zone da leibadu nati haibasimadi hanadagi adoma eikhoi khangminaduna lagle adubu comfort zone sidagi hekta thorakpa ngamba haibasimasu araiba wafam de nate adubu amuksu khanggadaba sa masige araiba nataba singsinani eikhoi mai pakalla kadoribase masige araiba singdubuni comfort zone amuk hairibase awaba yaudaba hotnaba haibaduma leitaba failure haibadu thengnadaba maithibagi magun khangdaba asoibagi nuaiba lawba ngamdraba madu oirabadi mai pakpagi mau khangdana nahaki punsi do adumak malense thadoktuna chakhigani mai pakpa haibase hanjin honabadune hanjin maithigani hanjin honagadabane stand back amuk lepa amuk tugani amuk lepkadabane stand back haibasina nahaki pandamadu phangnanabagi amatta ngairaba mantra ma khangne tantharukba choktharukba haibado nahakbo success haibaduna tawriba changengdune changeng ase mai thirabadi mai pakpa haibado leiraroi ngase koina thengnariba langi saiting ase changeng ama ni haina lowbasu yai changeng asina karigumba mai paklaba tungda thorakadaba asigumba khudong thiba kayadagi laina ngakthokpa ngamnanabagi chunggoi oikibasu yai maramasina eikhoi asa mangpade thajabadu leigadabani hauzik waribasigi hek matungdagi Manipur sa eikhoi mayamna kanna honabaduna maram oiraga kananasu tanaba phangdana mangjil thana chenkhatkiduna chawkhalaba laibak ama oikibasu yai chawkhalaba laibak haibasidani naki daita chawraglibase ngasi eikhoi amamamna aigi hiramsing aduda karigumba mai paklaba
suba nomba kanba hotnaba khangba kanbaduna eikhoi amamam se mai paklaba misak amamam oiduna sel thunggi awatpa leitrabadi adumak lamdam se saukhatpa haibadu oire. If you want to become a successful in life, then you need to have a vision, purpose of your life. Nahak se karigumba mai paklaba misak ama oigi khallaba khwaidagi ahanbada nahakna tawgadaba se nahaki vision ama leibadune goal ama set tawbadune nahaki punsi sina hinglibasigi wathok lehenbaduni nahaki punsi sigi purpose ama leiba haibase panthungpam leitrabadi chaliba lambidu marakta adumak lamangba tabane yoba haibadu nairaroi manamasina nahaki punsi khongchat adugi panthung ama haibadi pandam ama leigadabane pandam adubu leikrabadi madubu phangnaba hotnabagi lambidudi adumak mathante thokcharakadabane eikhoi khunai asida leiriba mi singi chada marpu tara romdi vision leite makoi gi panthungpham masak khangjade masina maram oiraga mai pakpa haibadu mami shame uba phanglaroi leiraroi punsigi khongchat adu lamangnagane maramasina nahaki punsigi panthungpham vision ama soidana leigadabane munna tase achamba wang khara hange nahakna karigumba ama tauge khanduna plan taururaba haubasu thabak to haururaba adubu yamna lusilakpa araiba oiramdre khanduna tokthokiba thabak natraga plan kaya yamlabage naki punsigi pandam amasung manglan amadi mangluraba adubu thabak oinadi pangthokidraba asiguma manglan kaya yamna leikhrbage naki pandam amadi leikraba madu makha tana chatpa ngamlaktabadagi loisindana panthung adu yaudana tokthokiba kayam leibage ngasidi eikhoi amuk nouhounana ningsingse the difference between success and a failure mai pakpa amasung mai thiba anisigi khenaba mai pakpa natraga mai thiba anisha nahaki pitorakpa talent madu ngaktana ohelakpasu natte aduga mase nahaki daw luck masina su sungnat natte success haibase consistency dune haibadi mai pakpa haibase leptabadune nahakna thabak to tongningdraba chokttharaklaba tantharuraba phawbada leptana honaba ngambagi thongna dune thabak khudingmak ki haurakpase yamna excitement oigani khudingmak se oithokpa yai haibagi thajabana yomgane adubu yamna thuna excitement ado loisilakane amadi asengba thabak adugi aruba tangkak ado yausilaklagane haibadi the real work begin punsigi mai paknabagi khongchat aduda khudongthiba kaya mayoknaba hauраklagane thabak adu khumang chaosinba ngamlaklaroi taptharaklagane potha ninglaklagane mathangdi nahak nasana thanta khanjaraklagane hera matha asuk sabasibu kok asuk chikpa thabak sibu masi matam khara potharageda atopa ma yenglageda matam khara leiraga amuk yengba haiduni adubu marup sing asingma makti khudingmak se mafam chana chana leiduna iwa wadana pandamadu phangba yaba tanja ma ngaiduna leithokpa haiba se nahakbu maithina bagi lang thaglibane trap amakhakne khudong chaba nungaiba wadana phangba yaba matam ngaiba masi punsida maithiraba tokthokraba punsigi mai pakpagi lamjel aduda yaudraba mioi singdugi warini masigi mauta nangna khudong thiba kayado mayoknaraba fawbada yamna lusilaklaba tanjadu fawbada leptana honaba manglomda changsinba haiba se naki mai paknabagi aronba secret aduni haibasi oina khanggadabane leptana honaba haibasina motivation haibadudagi henna sakti leigani punsi haibase yamna lusinnasu khaluise tawigumsung yamna laina khanbasu yade pahing hingba lairiba kharasi saba angamba sikak tawba ngamdaba tokthokpa masiki punchi mahing sini tharoida hairaga matong yaudraba tharoi ahamba hairiba punchi ado isam samna hingbagi kanadraba punchi haibane punchi haibase yamna laina su lawkhiroise masomlomda hena khanjinbagi mahutta eikhoina khangse madudi punchi haibase amaga amata manade haukhibadasu manarakte haujiksu manaroi hayeng tungdasu sungman manaroidaba amakhakne punji lambi tinadaba manadaba kanagumba aduga chatminnabagi manglana ma sagalibadu kanaroidaba manglana mane eikhoi mioibana somtharaklaba tantharuraba matam excuse ama thiduna ayak isa se punsigi lanpham sida victim moijaraboi ningba itanta sum tonthana khanjarakpa masigi langsida kaidungda thuroidabane masigi trap ase yamna sachiba makalgi trap amakhakne nahang masima soidana khango madudi nahangna thengnariba problem adugi nahak nasa se victim sungnat nate ahan bagi nahaki vision amadi purpose ado masak ningthina khanglaba matung maduna nahaki desire ohelakpa ngamlakpaduda mai pakpa haibadudi mathanto oijaraklagdaba amakhakne vision purpose desire khudingmak sigi poloisina amuk mai pakpa success haibado oirakadoribane adoirabadi nahaki success haibase kamdong wahanthok pigidage nahaki success haibase paisa paibadura natraga hakchang phaba anayek yaudaba family ama oibadura natraga lairaba kanagumbada mating pangduna aram khawrangba phawriba misingda nahaki areiba kathokpa pijabadura natraga miyamna sakhang maikhang naraba social media gi influencer ama oibadura
नत्रगा अफाव सैसक्पा एक्टर सोशल एक्टिविस्ट हारिबा वहंगसिंगसे नाथंत तत्तना हंगजौ मतंगी मतुगिना नाहक मसिगी पाउखुमसे अहोंग नायगनी अमुंग एक्टर अमुंग सैसक्पा अमुंग मॉडलर अमुंग IAS IPS अकाइब लेते नाहके अरेप लेतबा माइ पाकबा हाइबदुगी वहंथोकसे अदुबु नाहक नसागिदमक खल्लगा मसि मतंगदि खंजिनसे मदुदि खुदोंग थिबा ओइरकदबा पुंसि मांगबा याबा मदुगुमबदु मतंगदि खलुइसे ओहेलुइसे थौना लैसे निंगनदना अवांगबा सिंगदोलसे मतोन यौनबा कासे अदुबु अहानबदा मसि मतंगदि खंजिनसे नाहकि अवांगबा सिंगसे करमबनो ख्वाइदगी अहानबदा नाहक नसागी ओइबा वखल्लोंदा नाहक नसागी ओइबा वर्जनदा अमुक्तंग सक्सेस हाइबसिगी वहंथोकसे निंगथिना खंकिसे मरमसिना हायो नाहकि वखल्लोंदा सक्सेस हाइबसि करिनो नाहन मखैदी मोटिवेशन से ताबा खकने ngasiदगी थबक ओइना पांगथोकपा हौरसे कमेंट सोइदना इसी नाहकिदी सक्सेस हाइबसे करिबुनो अदु ओइरबदि नाहकि सक्सेस हाइबदुगी वहंथोकतुगा मरी लेनना ngasi हाइब नुमितसे कया यामना खुमांग चाउसिनना संगसिन मंगमगदौरिबगे ngasi हाइरिबा नुमितसे नाहकि पांदम मदुगा मरी लेनबा थबक कयाम पांगसिन मंगमगदौरिबगे करंबा अचीवमेंट अनौबा मा ngasi से फंगबा ngamगदौरिबगे वहंग पुमनमक्सिगी पाउखुमसे अमुक्तंग पीबा ngamनबो होनसे पाउखुमसिंग असे मफम चाना चाना खुमंगम मिकुप्तो नाहकि पुंसिगी माइ पाकनबगी लंबीदुदा तंखाय अमदि चंगसिनबा हौरबने काउगनो नाहक नसासे कनानो असेंगबा मसक ताकलकपा मिकुप्तुगी अहानबा खोंथांग फर्स्ट स्टेप असे नाहक नसाना नसासे कनानो खंगजरक्तबा मिकुप अदुगी खोंथांग अदुने अमुक्तंग हन हाइगे नाहक नसासे कनानो मसक खंगलकपगी अहानबा खोंथांग असे नाहक नसाना नसासे मसक खंगजरक्तबा चममनरकपा तौफम खंगलक्तबा मिकुप अदुगी अहानबा खोंथांग अदुने सुगाइना खंमिनसे खरा चारगा खरा तुमलगा लैबा पंगहिंग हिंगबा पंगचा साबा इमा बाबादगी सेल खरा लौदुना पंगनुंग नुंगाइरगा लैबा पुंसिगी पांदम लैतबा मियोइसिंगदी अचाउर मदुना मरम ओइरगा अइदी असिनी अइदी अदुनी अइदी अदुगी मचानी अदागी मचानी हाइदुना मसासे मसक खंजरबोय निंगने महा कनानो हाइबसे लाइना मथंतना ताक्चरकने अदुबु मसीदी मी अमगी आइडेंटिटी मसकतो सुंगनत नते मपानी कोरांगबान अदुदा ngaउबा असेंगबा पुंसिगी मसक खंजद्रबा मियोइसिंग अदुने अदुबु नाहक कनानो हाइबसे मसक तांगनबा अहानबा खोंथांग फर्स्ट स्टेप असे नाहकना करिगुम्बा अमा पुंसिदा फंगनबा तानरकपा पांदम अमा थमदुना होनगी खलकपगी अहानबा खोंथांगदा थेंगनरिबा थाजरुद्रबा खुदोंथिबा कया परेंग परेंग थोरकपा मधुबु थेंगनबा होनबदा वखलगी चैना कया निंगनरकपा मिनोक मैसा मयामगी थाजब मांगलकपा नतंत होनरिबसे ओइररोइद्रा खलकपा कयासिना मरम ओइरगा नाहक नसासे मी ओइररोइद्रा मस्वाइसिदा नाहकि पुंसिसे लोइसनख्रगद्रा आइगी पुंसिसिबु करिनो असुमना नाहक नसासे चममनबा कयाना थलकलिबा मिकुप्तो नसान नसासे मसक खंगलकपगी अहानबा स्टेप नि हाइबने मरमसिना नाहक मसिगी अहानबा स्टेप असिदा पुंसिगी खोंचत मखा चलरोइ खलिब्रा मफम सिदा लोइसिलगे खलब्रा मसिदी अहानबा खोंथांगने जस्ट फर्स्ट स्टेप सिंग अदुगी पोलोइदा मंगालना योमलबा पुंसी अमा नाहकपु सनागी लई परेंग हुकदबगी ngaiduna leiribase usinara roi khalabrani asengba nupa amana hai reunion high school natraga secondary gi marup mapangsing amuktang punsi mayam unadaba kuire asumna kanagumna haurakpa adubu thazabiyu maru reunion haibase nangbu nungsibagi chak chara ama chaminasi punsigi awanungai wari shanasi haina haurakpati khajiktane asengba makti nahakse karamba punsigi tangkak yorabage nangi position khangdokningbagi aduga khara sothana leiba punji mare loiragana nangbu karem kathainaba noknaba chamnaba aidi asi oire aidi lupa sukpiba gari tongle aidi asi branded asigi fee setli asumna utchaningbagi puningbasu adum yarum gadoribane really they are not for you makoisha nahaki damak lakba nate haibasima ahanbada khangse nahaki mobile phone online gaming social media gi kanadaba reels singduna nahakpu mapanda thoba ningdriba mayangba puningdriba mobile phone internet ki sangsar aduda ngaukiba nangi kada khiliba computer adudagi nathorak ningdriba hakchang sokadaba fast food ki chinjak singduda ngaukiba hakchang phatti khanglabasu madugi mahaw adugi langduda thukibana hakchang noikhalakpa lumtharakpa hairiba ahanbagi miyosing mafam sing pochak sing asida nahaki energy amasung matam se kaidonungda mangaluidabane makoisiga naksin naruidabane makoisia lamna nanaktagi lehenna bohonagadabane हारिबसिंग असिदगी लामना लैरकपा नक्सिलुदबा मिकुप्तुदा मथंता नाकी पुंसिगी पांदम मदुगा मरी लेनबा हिरमसिंग अदुदा नाकी मतमसे थादा जखरगदबने असेंगबने नाकी पांदम मदुगा मरी लेनबा अहेनबा ग्याल लोकसिंग फंगदबा मियोसिंगा नाकी हक्चांग फगदबा मफमसिंगदा नाकी पुकनिंग वाखल नुआइगदबा थबकसिंगदुदा नाकी मतमसे इन्वेस्ट तौसे
Mi ayamba maki haukiba punsigi wari na maram moiraga natraga maki punsigi khongchatta taukiba asoibuduna maki matamdo yaurakringai toktokigani no madunate ningamdaba phauriba amadi asoibudugi chapter lamai do kumjinkrase anauba lamai ama hangdoklase adugumba khongchat adudagi nathayiduna anauba khongchat ama haurase maramdi nahak nasagi punsi warigi aibase nahak nasani haibase kaugano kanagumana nahaki punsigi wari adugi aiba ohenge kak khaluidabani khudingmakta thoidok hendokna haisingba excellent haibase masinani nahakko awangba thakta potkadoribase excellent high performance mayamdagi ahenba khara tauriba ahenba khara honariba nahaksini excellent harakadoribase natraga high performance mayamdagi khara hena honarakpa khudingmakta mangjil thaba mayamdagi nahakna henna tauba masibuni high performance hairibase high performance sidagi mai pakpa haibado lakadoribane madu oirabadi excellent natraga high performance haibase kamdongna maintain tawgadagi khwaidagi ahanbada sacrifice kathokpa amasung dedication akhak leitana honaba haibase yamna mathau tai nahak kadai fawba nahaki pandam madugidamak kathokpa ngamgadoribage nahakna karigumba hiram amada mai pakninglabadi nungaiba haiba partsima kathokpa tai nahaki pandam haibasiga maru mapang kairui lekai amadi nungai thokpa haibasiga ani sha yaknabane mayam yanaba chatpa nattaba nahak nasagi yanaba chatpa mathau tarage mayamna nungsinaba natraga nungsibinaba ni haiduna nahak nasagi wakhal thadoklaga makhoigidamak yanaba chatlibadugi pholase self esteem mangbanatana atai kanaba karisu phanggadaba nate self esteem haibadi nahak nasana nasagi mamalse wangna thamjabadune nasana nasabu ikai khumnajabadune mi yanaba makhoina nungsibinaba khongthang khuding yengduna thangba haibasidi self esteem mado manghanjare haibane makhoina nungsiba natraga nungsidaba haibasiga nahaki pandam maduga karigumba hiram amatada mari leinade self esteem haibasibu leitraba nahakna manghanjarabadi success haibado nahak nasadagi lamna leikhirgani high performance leinabagi anisuba mantra asina nahaki akoibado semdokse nahaka loinariba miyoising nahaki pandam maduga mari leinaba miyoising duga loinanaba honase masi punsi maikaina tattana haijeraga leiba wafam amasune nahakna business amagi mapu oiningle adubu nahaka nakna loinariba marupsing aduna chaba thakpada ngauraga leire adu oirabadi nakoi anisha punna chaminabada mangjariba kanano nahaki dream mado mangphaunana bohonabada thinthangani natraga makoiga dum loinabaduna nahaki pandam madudagi phawat nathai kiduna makoiga yamna comfort oiba zone aduda aduma ngaukibasu yai maramasina nahaki pandam maduga manaba gyal loksing phanggadaba ahenba knowledge kaya share tawminaba yaba miyoisinga punnaba honagadabane makoise thibada phangmadi yamna laigane tawadabu nahaki thong thinduna hauba lagliba chabi thakpi koiba langbagi marup mapang singumna nangi thongdadi kaidongda thilaklaroi maramasina thiba madi mathau tai soidana laigani high performance labor music ase matam khudingmakta ahenba upgrade oiba punchi amagidamak khangningmagi langtaknaba se matam khudingmakta laigani high performance peoples they are hungry for better life hungry for changes ahongba haibase yaudana kamnungna mai pakane ngasi leiriba nahaki punchi mahinga do sahi mangagi matungdasu ahongba amata leitraba hamu adumak leirabadi mai pakpasigi wanthok ado leitre become a man or a woman to be liked by your son or daughter imadagi hena nungsibasibu leiramkhigadra natraga babadagi hena aibu ngakpi senbibasu atai amamuk leiramgadrane adubu wahang amatangdi hange nahakse nangi imagumbidugi punsidu oiningbrane natraga nahaki pandamse babagum oibadura masi yamna nemba percentage kharadi leramba yai adubu aikoi ayamba maximum di wahang asigi paukumdi oiningde aigi dream di asini loina khumgani adu oirabadi wahang amatanga hangauge nahaki nasa se nangumba mishak ama ohenningi haina lawba yabra nangi wakhalduda nahaki nasa aduna nahakumba mishak ama oininglibado mahaki pandam ama ni haina lawba yabra wangasigi paukumse positive ohengi hairabadi nahaki nasana oihanningliba mawongduda nahaksu oiba mathau tai hoi pandamdi khenakhiba yai adubu struggle dudi managadabane thauna aduni maru oiribadi ninghanaba leitabadune maithigani haibagi akiba leitaba makai honaribadune changyeng tawribadune nahakna angang duda tambigadoribase masigi thauna asibu leirabadi mai pakpa haibadudi phaklangda leitumna thabane take it personal wari watai torokpada yamna personal oirakpase sauningi thuna react togalle nahaki office ta natraga mayam pulingai kariguma wafam amagi marai tawnarakpada imung manung panarakpa yamna personal oirakpa haibase asawa phathaba ngambagi limit loirakpa yaudaba nate masina maram oiraga tawruidobo thabak kaya tawruba khana chainaba sathina khut thanaba mase thokalle
personal loiba haibase yamna phate masina mi amagi manungda leiriba negative energy ado mapanda puthore adubu masigi negative energy asa positive to onthokse maramasana nahaki pandam mado phangna bo honarakpada thengnariba yamna challenging oirakpa khudingmak personal loina khanse nahaki punsigi mai paknabagi lambi duda thengnagadoriba lanpham singa sa personal loise nahaki pandam mado personal loina lause take it personal nahaki vision nahaki dream nahaki goal nahaki target khudingmak sina personal oirakpa mikup tudani khudingmak oithorakadoribase impossible can be converted into possible when you take everything personal nahakna ninghannarakpa nahakna singnarakpa mikupta nahakbu karemnaraklibado personal ne nahakna maichirakpa mikupta oiroidoba warini haiduna nahakbu thawiraktribado personal ne nahaki manglana duna mangphauna na bohonarakpada nahaki tungda kanasu leplemdribado personal ne nahakna mai pakna bohonarakpagi lambi duda thengnariba khudong thibado uraga kanagumana nangonda khudom bi thinduna noknaribado personal ne I take it personal ayakna khudong thiba singse mayoknarakpada ithanta ngairaba matamduda kananasu thawoina khanbiraktraba mikuptuda khudingmakse ayakna personal loina lawgani chection binaba leitraba thangat binaba watlaba khut sambinaba kana leitraba matamsida thamoisina sontaraktuna milu anisidagi sintharakliba piranga se personal ne I will take it personal ayakna khudong thiba se lanthokani amamana thallaba lambi se soidana mangalna yomangani nungju nungsa akak arau nongai nungsit khudingmak se ayakna mayoknagani maramdi mase aigi personal ne I will take it personal Albert Einstein asum hai you have to learn the rules of the game and then you have to play better than anyone else sanabada maru oiriba sa masana dugi chatna kanglon adune chatna kanglon rule ado ningtina khanglaba matung khudingmaktegi nahakna hena ningtina sananaba honagadabane sananaba honabada soidana lairagane yes achumane nahakna mai paknabagi punsigi khongchat ama chatgadoribado madugi chatna kanglon sing tawgadaba amasung tawroidabadu ningthina khanglabadi khongjel yangna punsigi pandam madugi panthum yogane maramasina chatna kanglon aduni ngasaidagi ekhoina nainaribase chatna kanglon sing ase ningthina hana khangkise mathangdi thabak to onthorakse thabak to onthokpa action haibasimasu thangnaba mikupta pangthokadabadune Pablo Picasso na somna hai action is the foundational key to all success haibadi thabak to onthorakpa haibasina khudingmak mai paknanabagi yumpham donba hobani haibane aroibada wafam simatanga khangminase William James na asomna hai if you change your mind you can change your life nahaki wakhalse amuktang hongdokse soidana punsi dusu apaba mai kaide hongani aina masima mai paknaba honaba haibasi oithoklaroi aina karorpati oiba haibasi mangumbagi warini as aina olympic da gold medal loba haibase wari oina tawraga lotion kargadabani da as aina IPS oiba haiba gaise andaki mapoksi magadi thajadreda asumna nahaki wakalduna oira roi si ngakta khanduna lairaba sum oi oira roidabane adubu nahangna khalliba nahaki pandamado phangani ai soidana ngamgani ai soidana mai pakane hek khalliba makai lambi ado mathanta thokcharakani soidana mai pakane soidana nahaki pandamado phangani maramasina nahaki wakaldo hana muktang hongse soidana nahaki punsi adasu ahongba laigane wafam kharasiga loinana ngasigi damakdadi punsi maikena mayamdagi nungsiba madi momon minoksiga loinana bidai lugzare athubada anoba video amaga mong eikhoi punna thengnaminnarasi punnamakbu amuka hanna thagatchare